insurgency asi issue oiraktre haina Amit Shah na phongdokhibaga loina CM na border fencing taunaba taksinkhre. Kangpokpida civilian ahum hatlamle yung kaya thugairamle kuki NP Manipur na thigatnaba taksinkhre. Relief camp de laidiba displaced oidaba angang singi welfare sing kupna yengsinba mathau tai haina CM na phongdokre. Manipur police na Myanmar da pusinge tauramba petrol liter lising ahunga chatru kamarfu fagat pangam kre driver ani fare. Amasung Manipur BJP ki President A Sarda Devi BJP Rajya Sabha ki candidate oina lauthokre. Kurumjari ISCOM News Meng Tabi Ripuna Makpu Keroda Alibam Na Taram na Oktari Haujik Pau Sandok na Pizari. Union Home Minister Amit Shah na North East ki oina insurgency asi haujikti achauba issue oiraktre hairaduna North East ki state government sing na citizens singi rights sing mapung fa na ngaknabagidamakta amadi reason asida anoba technology amasung economic sector singi khutangda chaukhatpa puraknabagidamakta law and order ningthina thamnaba honabagi matam yauri haina phongdokhibaga loinana Chief Minister Yumnam Khemchand Singh na Loishindana thamliba India amasung Myanmar gi lonaba sambal khabagi thabak loishinbina bataksinkhre. Amit Shah na waful masing ngarang Meghalaya gi Shillongda North Eastern Council NEC gi 73rd plenary session hodokpagi thoramda phongdokhibani. Mahakna makha tarduna hai North East region asida haukiba chahi tara rom asida tangdu laitaba leiramdaba singadu santi na mahut sinduna chaukhat thorang amasung investment mafam ama oiraktuna anoba ahongba kaya ama uba fangle haike. Home Minister na makha tarduna hai North East ke state sing na tungidamakta khanduna infrastructure amasung ecosystem sing artificial intelligence AI machine learning amasung blockchain technology singi kuthangda chaukhat thoranggi roadmap sing semduna haurakliba region asigi naha singda hengalakliba global economy asida saruk yaba ngamhannaba honagadabani haike. Mahang na hai awang nongpo Bharat ke state sing ase agarwood thabada yamna chanaba mafam amani. Agarwood processing amasung cross border trade tawbada yamna kanagani amadi sector asina mission mode oihanduna employment generate tawba amadi income hangat hanbada chawna mateng pangbang ngamgani haike. Prime Minister Narendra Modi na Luchingba government asina region asida tungkoiba santi puraktuna dispute singe hotspot sing oiramba region ase haujikti opportunity singe hotspot sing oiba ngamle hairaduna Home Minister Amit Shah na hai Modi government asina North East hingsage matam loishinduna region ase chaukhat thorang singda khumang chausinba made strategic planning oina thamduna peace accord 12 room sign tongnaduna naha lising taraga chamri rom khulai thadok khanduna mainstream da purakpa ngangkre. Mahak na makha tarduna hai North East civilian casualty thokpage masing ase chamada marfu taruk % hantharakle haire. Guwahati Imphal amasung Agartala ase multimodal logistic hub sing oina semgatnaba thorang tawre haina Amit Shah na phongdokhibaga loinana North East ke cultural amasung linguistic diversity preserve tawba mathau tai region asidagi puthokpa pothok sing geographical indication
undertake tawduna promotion tawba anti-narcotic efforts sing mapangal kankhat hanba amade North East region ase South East Asia masung Indo-Pacific region gateway oina thamba mathau tai haina phongdokhe. Plenary session ase saruk yaraduna Chief Minister Yumnam Khemchan Singh na session asida Manipur gi hojik laidiba situation phongdokladuna loisindana thamliba Myanmar masung India ga lonaba ngamkhai paringda sambal khaba gi thabak sing ase atuba matamda loisin binaba phongdokhe. CM Namakha Tarduna Yumlon Nariba Myanmar Laibakta political gate rang na bathok pamade ethnic group singa military junta ga matam sang na akan balan thok liba sina maram oidaga Myanmar National Sing Ningtina Sambal Khadaba voter ge mafam sing dege lanchilaktuna state asida changselak liba asina state asida makhal makha kayagi khudong chadaba thokhanduna leidi amade state asigi oinasu demographic ta chawna akaiba piri haike. Thokliba khudong chadaba sing asi yengduna center na Indo-Myanmar paringda loishandana leiriba sambal khabage thabak asi atuba matamda loishan binaba akanba wafam sing thamke. Ngasi ayuk anganba chawrakna pung marirom tarakpada Kangpokpe district ki New Kaitel Manbi area da nauna khundariba loibol kuki khulda masakhangdaba khulai paiba singna attack chathaduna khul asigi khunja ahum hat kibaga loina khul asigi yung kaya amang ata thokalamle haire. Khunja singna phongdorakpagi matung inna ngasi ayuk pung marirom tarakpada afaba makhalge khulai paiba masakhangdaba myoi khara khulasida changlaktuna khulasida nongmai kapsinba haurakhibaga loina yung kaya mai thaba haurakibani haire. Nongmai kapagi thaudogaduda khulasigi khunja uhum ladkhongmam haukif tin Mary haukif amade Jangmin Lan haukif nongmai maruna panduna mafum adumaktuda sikhi haire. Aduga khulai paiba sing aduna khul asige yung kaya mathang mai thaba haurakhibaga loinana khunja sing safagadaba mafam singda lanjana ki haire thaudoga siga mari leinana haujik fauba mari leinana official oina statement amata thoglakpa leitre amade karamba group na thaudoka du chathakibano haiba adusu khangba ngamdre adubu thaudoga du thokraba matungda khul asida ahenba security force sing thazinduna tibahumba ki thabak chathaba haukre haire. Amaromda Kuki Singh Apex Body ama oiriba Kuki NP Manipur KIM na civilian Singh Punsi manghanbata natana khul asige lantum mai thakiba thodok asibo kanma mongda condemn tawbaga loinana Government of India amasung security agency singna thakiba thokiba thodok asige marik chumba investigation tawduna Chenaba Singh masak khangdoktuna logi matung ina matik chaba action logadabani haina taksin Organization asina makatana government ge mari leinaba authority singda matik chaba security sing vulnerable oiba mafam singda thamduna tungda sigumba thokhaningda ba thodok sing thoktana ba honagadabani haide. Irang asina maram oiraga state asida hangliba relief camp singda displaced oiriba angang lising tarani thoi rom asigi right sing protection tauba amasung welfare sing ningtina paikhatpa mathau tai haina Chief Minister Yumnam Khemchan Singh na phongdokre. International Day of Innocent Children's Victims of Aggression ga mari leinana Chief Minister na high government asina angang singge right sing dignity amasung chawkhat thaurangi damakta paikhat payaba thabak paikhatuna lakli haike. English singani kulhumdogi me ahumdagi haurakhiba Kangluf ke irang asina maram oiraga miyoi lising humfurom internally displaced person IDP oina relief camp singda lady asigi manungda angang lising tarani thoi rom yauri haina Department of Social Welfare ge report amana phongdokle. Chief Minister ge appeal ase hojik irang mayok nariba Manipur state angang singi oina tangai fadaba safety oina thamba mathau tarakpage fibam asidane CM na mahaki Facebook post numit asida
ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯍꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯚꯥꯏꯑꯣꯂꯦꯟꯁ ꯀꯟꯐ꯭ꯂꯤꯛ ꯑꯃꯁꯨꯡ ꯑꯀꯤ ꯑꯈꯪ ꯂꯩꯇꯕ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯠꯀꯤ ꯃꯅꯨꯡꯗ ꯆꯥꯎꯅꯕ ꯌꯣꯛꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯍꯥꯏꯔꯦ ꯑꯃꯔꯣꯝꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜꯗ ꯔꯥꯏꯠꯁ MCPCR ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯣꯛꯈꯤꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯀ꯭ꯔꯥꯏꯝꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯤꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯆꯍꯤ 9 ꯁꯨꯔꯕꯤ ꯗꯤꯁꯄ꯭ꯂꯦꯁ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯁꯦꯐꯇꯤ ꯑꯣꯏꯅ ꯂꯩꯍꯟꯕꯗ ꯀꯟꯁꯔꯟ ꯑꯣꯏꯕ ꯍꯦꯜꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯀꯤ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ Manipur Police ki team amana haukiba yumsakaisa numita palel amasung chandal lambida chathakiba drive amada chakamari panba gari anida Myanmar da pusinge tauramba petrol liter lising ahunga chatruka marfu fagatpa ngamkibaga lunana gari singa se thoduna lakpa driver sing fabangam kre haire Police ki matung inna thodok ase numit asige numit chungba matamda palel chandal lambige Pioneer School Manakta Police ki team Asina Tata Yoda registration number MN09B 0472 ase khamduna check tobu matamda plastic container taramathoi haptuna puramba petrol liter lising aniga chamriga kun amade gari asi thoduna lakpa Parcel Napoleon Anal Chahi Nifu Humdoi Panchai Village Chandel District Sing Fabangam Kibani Haide Tungda Mafamasimakta Eco Van registration number MN06LX593 SC Kamduna check tobu matamdana plastic container taruk to haptuna purakpa petrol liter lising amaga chaniga humfuga loinana gari asi thoduna lakpa LIS Coco George Chahi Kunmapan Panchai Village Chandel District asi Fabangam Kibani Haide Yamlaba petrol singa konana faraba mioi singda police ki wahung pahung toba matamda makhoi anina purakiba petrol singa se punna liter lising ahunga chatruka marfuni petrol singa sina Imphal More da chatuna Myanmar da pusin khigadabani haina fongdokhi haire fagalaba petrol gari singa masung mioi ani ase Kakching police da makhataba ainge thabak sing lokhatnaba kusina kre haire Tha asigi tara nipan da pangthokadoriba state asigi amakhakta leiba Rajya Sabha ge state election asigi damak BJP Central Election Committee na state asigi BJP President A Sarda Devi bu Rajya Sabha ge miref khananaba miref oina ngarang lauthokre BJP Center Office tagi thadorakpa cherolamagi matung ina tongan ba state taruki Rajya Sabha ge miref sing lauthorakpada Manipur gi oina A Sarda Devi BJP miref oina yaurakibani hairi Panba yabadi hojik Rajya Sabha gi MP oiriba Maharaj Sana Jauba leisembage matam ase loirakpaga loinana anoba mihut ama state asida khangadawriba asida matam kuina kanabu miref oigadage haibadu khangdana lakhibane adubu ngarang BJP Central Office na thadorakiba cherola duda state asigi oina BJP ge miref oina A Sarda Devi ge ming yaurakibani haire Opposition party oriba Congress ke oina mikhal asigi party agi candidate thadorakadra natraga thadoklaroi haibage official oina media da lauthokpa amade khanghalakpa leitre state tarukta pangthokadoriba Rajya Sabha Sit Singi election Singabari Lainana Election Commission of India na Tokiba official notification gi matung inna election se tha sige June 9 da nomination sing file tawgadabani aduga Pikiba Sadul Singh matung inna nomination paper sing scrutiny tawgani aduda nomination paper withdraw tawbagi numit asi tha sigitara mathoi dani aduga election asi tha sigitara nipan da pangthoklaba matungda vote masing numit asigi numidang wairamda pangthokani
Manipur University of Culture the 2026-27 academic session asigi graduation tamnaba entrance exam pangthokdana leiriba thawongna university ase marai chaitharaknaba hotnaribra haina Kaneli Indigenous and Martial Arts Cultural Society Kimaxna Thadorakpa Charolamada Fongdorakle Charola Sina Makha Taraduna Hai Manipur University of Culture na Matang matam chana anoba mahiroi ming chanabagi entrance exam ge thabak thoram paikhat piraktaba asina Manipur University of Culture da mahi tamnaba leiriba mahiroi kaya ama university asige ming chanabagi process hojik fauba tawraktana maram asina culture bu nungse jaba mahiroi kaya amagi lambi kakpi baga chap manare Maramasina Mahiroi Kayama Atopa College Singda Ming Chanabagidamata exam piduna Atopa Hiramda Mahitam Kibasina Manipur University of Culture ge Marai Chaitharaknabage Achauba Lambi Amani Haina Kimaxna Hakchinna Lodaba Ngamloi Aduga Amaromda Manipur University of Culture gi tongan department singda Ming Chanabagidamata Pangthoklakadoriba exam asida Mai Pakpa Ngamhodraba selection Fanghodraba Mahiroi Singh Adude Manipur da Lairiba Atai Atopa College Singda Ming Chanbaso Fangdabana Mahiroi Kaya Amade academic session Lisingani Kuntaru Kuntareta se Mahi Tamba Fangdana Manga Dauribra Manipur University of Culture na Chahi Manga Dauriba Mahiroi Singasi Karamba Thodang Lobi Gadaurage Manipur ge Awang Bataki Mahiloishin Manipur University Amade Dharamanjuri University gi Makada Lairiba Tongan ba College Singi Oina Lisingani Kuntaru Kuntaret academic session asida graduation tamnabagidamakta admission notification thoktuna Mahiroi Singi Makataba Mahi tamnabagi khudong chaba pibiriba faubada Manipur University of Culture da Lisingani Kuntaru Kuntaret academic session asigi graduation tamnabagi admission notification ngasi fauba thadoktana laibasna maram oiraga Higher secondary examination pass Chauraba Mahiroi Singh academic career da yamna chawna akaiba lakadra haibagi mi paiba fauna rakli asimakna culture bu pamna tamjage khanjariba Mahiroi Singh damaktade yamna laibak thibani haina kimaxna hakchinna lodaba ngamloi Culture gilamda tamjage khanjariba Mahiroi kaya ningba kaihaliba si Manipur University of Culture gi regular oiba registrar leitabnara thabak thoram Sing amata matam chana pangthokpa puthokpa ngamdabani haina kimaxna laujai Maramasina Marilainaba authority na athuba matamda regular registrar ama thambiduna culture bu pamna tawjage khanjariba made tamjariba Mahiroi khunai ge khanbiduna athuba matamda thabak lokhatpinaba kimaxna Marilainaba authority singi pukning chingsenjari haina churolasina fongdorakle Imphal Kolkata tamna paigada passenger flight amada heroin number 4 drug kg mariga dasmik ama sino punaba honarambadagi miyoi ani ngarang Imphal International Airport deploy tawriba Central Industrial Security Force CISF amasung State Force singna fabangam kibagalona airport asida drug trafficker singna Manipur drug sing transportation tawnabagidamakta air route ase sijanaba hengalakle amade air route ase security singna akanba midyeng thamduna jackson thorang sing thabak kansinnaba haukre haire Police ke matung inna Imphal Airport ta Kolkata tamna drug sing punaba honarambadage faraba miyoi sing aduge mingadi KS Savir Ahmad apokpa KS Burhauddin amasung Said Savir Ali chahi Kuntaruk apokpa Said Najuf Ali makhoi animak Imphal East District ke Kiamgai oinam Lokon dagini haire Pawasina makha tarduna miyoi ani asina Imphal dage Kolkata tamna paigada Indigo flight 6A 68707 da tongnabagidamagta security check-in tawba matamda CISF ke X-ray screening system da makoigi handbag screen tawba matamda yamlaba heroin powder sing adu yauramba thengnarakpadage mafam aduda deploy tawriba security force singna miyoi adu khudakta fakibani haire Heroin powder sing konana farba miyoi ani adu Singzamai police ta makhataba legal action lokhatnabagidamagta kusina kre haire
panba yai. Imphal International Airport asida CISF personnel singna chahi asigi February 18 Madhya Pradesh tagi nupa amana drug sing punaba honarambadagi faba ngamki. April 13 da CISF Assam Rifles amasung Airport Police na brown sugar kg tharuka 10 taret mari baggage amadagi fagatpa ngamki aduga April 18 na Bengaluru na chatkadaba passenger anidagi heroin gram marfu mari fagatpa ngamki. Government ka suspension of operations to agreement signed tongnabada yauba Kuki militant group United Socialist Revolutionary Army USRA cadre ahum kusukulai singa loinana Combined Security Force singna hokiba yum sakation numit ke numidang athengbada faraba matungda ngarang Churachandpur district ke miyam da sinabada akanba khongjang sing Changsilakpana maram oiraga faraba USRA gi cadre sing Churachandpur district police station dige condition amata yauduna thadokre haid. Police ke pau matung inna Indian Army amasung Assam Rifles ke apunba team amana Churachandpur district ke manung chanba Torvung Bangla amasung ti Monjangda kulai paiba militant cadre sing leire haibigi pau fangkibaga lonana combined security team asina mafam asida haukiba yum sakaisan numit ke numidangda sas operation chathaba matamda USRA ge commander in chief Nemkim ge yumdage cadre ahumdage AK rifle ama magazine ani duty diary ama combat helmet ani combat tactical vest ama mobile phone ahum fabangam ki haide USRA gi cadre ahum khulai ko na faki bagai pau ase mathang sandorak padage Churachandpur district ke police public sing fajin duna thamliba cadre sing thadorak na ba khongjang changsen bahaurakhe Chairakhaduda combined security force sing na faraba cadre sing adu tungda Churachandpur district police station da purakhibaga loina ngarang police station adu da masing yamlaba miyam thomjilatuna district asige headquarter da yamna chawna traffic jam thokibaga loina miyam gi kholau sing council laklabadagi loina fazaluraba USRA gi cadre ahum police station asidage thadorakhibani haide security na faraba matungda police na thadorakraba USRA gi cadre ahum adude maitumon kholdage Lalem Goto Chahi Kun Apokpa Jangau Phailen Bung Kholdage Somlal Chahi Kun Nipan Apokpa Lian Neithang amasung Chahi Nauriba Cadre Nupa Macha amani haide Police Control Room Manipur Police na thadorakpa cherolamada yumfam oiraga tha sige ahum yum sakaisa numita Manipur Police ke kangbu amana Imphal East ke Lamlai Police Station ge manung chanba sawom bung khunjau da leiba Primary Health Center manaktagi fare haina lamdam asige poj amade electronic media singda yauriba khurai konsam laikai dege thangjam nganba meitai alias inau alias leisabi chahi Kulhumdoi ase People's Revolutionary Party of Kanglaipak amasung masigi lanme Sanglof Red Army RA ga karigumba hiram amatada mari lainade Manipur Police na pripak ka mari lainai haina thokliba charol ase semjin sanjin ba yumfam yaudba aranba wafam ni haina aina tinkrabal lalholuf asige Publicity Officer Department of Publicity and Propaganda Mangal Kuman na khuyek piduna thadorakpa charol amana fongdorakle Aroibada Maroi Pao Monopizere. Northeast insurgency issue oirak trey haina Amit Shah na phongdok kibaga loina CM na border fencing tawna bataksin kre
ꯌꯦꯟ ahum hatlamle yum kaya thugairamle kuki NP Manipurna thigatna batak sinkhre Relief camp to Ladyba displaced oiraba angang singi welfare sing kupna yengsinba mathau tai haina CM na phongdokre Manipur Police na Myanmar da pusin ge toramba petrol liter listing ahum ga chatru kamarfu fagat pangam freight driver ani fare Amasung Manipur BJP ki President A Sarda Devi BJP Rajya Sabha ki candidate oina lauthokre Hojik faubagi oina di ISCOM news na pizaba Manipuri pau matang asta loishinjare meng tabiri pula punamakpu amuk kana kromjare